चाटा चिकन में तो मैम मैम हजिसे अखोई पुपु मनाक्ता मुक चतुइनी नमागा अखोई नमागा इगा अखोई इनाउ पाका लेदुइनिबा अदो नमा लानी हजि नमा लोइसन लोइना मा थोले दो मोइ दुगैदि खतंग लापेबको अदुगे अइना नमाना खरा हाइदि जरमदाइरो थोकेबा दो हजिसे हिंजांग थोंग लोइरे चाकसे थोंगंबा नंगदि थोंगंगे अदुनि मैम दा यंगलके ngasi उति थोंगमनिबा तो हलके सुकले उति लोइरे उति से अइना चुथासे याम हाप्तबनिबको अइ याम मुरगा हैनादेबा अखोइ ममासु हैनादे अइसु हैनादे अदुगिनी से हजि चटके तौरी हजि एडमिशन लोइरेबा अबेमासु लोइरे हजि थोनि नमासु लंबिदा लाए अदो मैम हजि हॉस्पिटल जौरे अखोइ पुना लैसे ग्रीन हिल्स हॉस्पिटल दनिबको अदो हजि से नमागा आइगा बाइरे अखोइ लाएबा अखोइ नाउ बादि हाना लेइरे हजि कखनि आइगा नमा अखोइ नाउ बादि फोन तौनि काइदा dari betul banget sih nama ke Ika Baika gitu kok. Aku sunset, aku side lah ke family nama ke itu. अदुगा मैं हजिसे अखोइ लाकपा ngahak oye de pung baro aduga अखोइ हजिसे nungthilgi pung baro da अखोइ pujana kakhale aise aduga kawapta ko अदो हजिसे nama changdi nama thulaga ina changdi ni aduni asukta oga ai haini wakhalse pupuna kai ngonda chak lame chak puthoro ai mangonda thumaga ngai badu ninchangni gona saktu uraga sida ai thumaga ngai ni nama thulakpa अदुई मतुंगना पुपु जेंगागा थोलेबा खोइसेको दुगा चक चा लामहन्निना चक चे चाबा थोले नमागा आइगा अखोइ चक चाबा थोले दुगा से होटल जे याम नालिबा दुगी सिदा त चंगा चा होरेन सुन चादोनि सिदा अतो जे चक चारानि चक से कइनो अखोइ पुरा चक ओइना चारेको सिदा चकसु फंगेबा चक अखोइगी पुखम चक चकलुक अमा अखोइ जुमदा चाबा दुमाइना अदो चारो अखोइ पुलाव ओइना चारानि हुजिकी ओइना अदुगी पराठा तनगा को अदुनि इदि मैम खता हम दें मिनसी अदुगी मतुंगदा संदागी केनोमा चानिंग मंगा साइ चक चाबा मोंग चाउद्रे अदुगी नमागैगा मखादा कुमदरा लाई चाबा भाई चाउमिन क्या पी के अंदर हूँ ना चला ये हो बड़ा चाउमिन को तो हाँ बेच nama चाउमिन ना खलो ला हाँ बाकी दी चार चाउमिन एक प्लेट लो बेच चाउमिन चार इसलिए कोई नंबर आता नहीं गरी में हम लाइट में हम खम चादु ने को चार नंबर से चिकन को तोरे को चिकन चार चिकन ले चाउमिन bái hỏi chồng mình nắm hỏi chồng mình bái thằng đó chồng dạ đó bà ꯑꯩꯈꯣꯏꯒꯤ ꯊꯥꯅꯕ ꯐꯝꯅꯕ ꯀꯥꯏꯗ ꯂꯩꯒꯦ ꯁꯥꯟꯅ ꯆꯪꯕꯗ ꯑꯗꯣ ꯀꯥꯏꯗ ꯃꯥ ꯀꯥꯏ ꯁꯪꯒꯦ ꯔꯨꯝꯗ ꯃꯣꯏ ꯅꯔꯁꯁꯤꯡꯁꯦ ꯑꯉꯛꯄꯅꯤ ICU ꯃꯅꯨꯡꯗ ꯂꯣꯏ ꯂꯩꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯑꯣꯏꯗꯤ ꯉꯝꯃꯣꯏ ꯃꯣꯏ ꯅꯔꯁ ꯑꯣꯏꯖꯅꯤꯡꯗꯦ ꯌꯥꯔ
ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯥꯛ ꯆꯥ ꯂꯣꯏꯅ ꯀꯥꯈꯠꯂꯛꯄ ꯂꯧꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯆꯥꯄꯣꯠ ꯂꯩꯔꯨꯔꯒ ꯆꯪꯉꯛꯏꯕ ꯆꯥꯎꯃꯤꯟ ꯆꯥ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯆꯪꯉꯦ ꯑꯗꯣ ꯏꯅꯥꯎꯄꯥꯒ ꯃꯃꯥꯟꯅꯕꯁꯤꯁꯨ ꯐꯝ ꯂꯩꯔꯝꯃꯦ ꯑꯆꯥꯄꯣꯠ ꯆꯥꯒꯗ꯭ꯔꯥ ꯍꯪꯕꯕꯨ ꯆꯥꯔꯣꯏ ꯍꯥꯏ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯍꯤꯞꯄꯁꯦ ꯁ꯭ꯇꯤꯜꯒꯤ ꯐꯥꯟ ꯑꯁꯥꯡꯕꯁꯦ ꯁꯥꯡꯅ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨ ꯁꯤꯒ ꯑꯩꯈꯣꯏ ꯇꯨꯝꯗꯣꯏꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯇꯨꯝꯒꯅꯨ ꯍꯥꯏ ꯃꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯊꯛꯇ ꯇꯨꯝꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯕꯒꯤ ꯄꯨꯡ 10 ꯇꯥꯔꯦꯕ ꯄꯨꯡ 11:30 ꯇꯥꯔꯗꯤ ꯊꯤꯡꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯥꯕ ꯂꯥꯛꯑꯦ ꯑꯗꯣ ꯅꯝꯃꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯆꯥꯛ ꯄꯨꯊꯣꯔꯛꯏꯁꯦ ꯆꯥꯛꯁꯦ ꯃꯊꯦꯜꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯤ ꯄꯨꯈꯝ ꯑꯃꯗ ꯂꯨꯄꯥ 100 ꯄꯤ ꯃꯌꯥꯟ ꯊꯣꯡꯕ ꯑꯃ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯇꯣꯉꯥꯟꯒꯤ ꯆꯠꯅꯤ ꯑꯃ ꯑꯗꯨꯒꯤ ꯇꯤꯜꯍꯧ ꯂꯦꯕꯨꯁꯦ ꯄꯤꯕꯁꯦ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯥꯛꯁꯨ ꯌꯥꯎꯍꯜꯂꯣ ꯍꯥꯏꯔꯣ ꯀꯣꯜ ꯂꯥꯛꯑꯦ ꯌꯥꯔꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏ ꯀꯥꯈꯠꯂꯒ ICUꯗ ꯄꯨꯄꯨ ꯌꯦꯡꯕꯒꯤ ꯄꯨꯄꯨꯒꯤ ꯍꯤꯗꯥꯛ ꯂꯩꯕꯒꯤ ꯀꯧꯔꯛꯑꯦ ꯑꯗꯨ ꯀꯥꯈꯠꯂꯨꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦꯕ ꯄꯨꯡ 13:30 ꯇꯨꯝꯊꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯏꯅꯤ ꯄꯨꯡ 2 ꯇꯥ ꯂꯩꯔꯝꯃꯦꯀꯣ ꯃꯣꯏ ꯂꯣꯏ ꯇꯨꯝꯃꯦ ꯑꯩ ꯃꯊꯟꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯤꯃꯟꯒꯤꯅ ꯑꯟꯗꯔ ꯂꯥꯏꯠꯁꯨ ꯂꯣꯏ ꯃꯨꯊꯠꯂꯝꯃꯦꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯐꯝꯅ ꯁꯨꯝ ꯂꯩꯑꯦ ꯅꯣꯡꯉꯥꯜꯂꯦ ꯍꯧꯖꯤꯛꯇꯣ ꯃꯤꯁꯤꯒ ꯂꯣꯏ ꯇꯨꯝ ꯂꯩꯔꯝꯕꯗꯣ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯃꯝꯃꯤꯅꯦ ꯍꯥꯏꯐꯦꯠ ꯍꯧꯖꯤꯛꯄꯨ ꯃꯝꯃꯤꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛꯀꯤ ꯄꯨꯂꯥꯎꯔ ꯀꯩꯅꯣꯝꯃ ꯄꯨꯛꯇ ꯆꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯀꯨꯝꯊꯔꯛꯑꯦ ꯃꯈꯥꯗ ꯑꯗꯨꯒ ꯑꯁꯤ ꯅꯨꯃꯤꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯄꯨꯄꯨꯗꯣ ꯑꯁꯤ ꯃꯇꯨꯡꯗ ꯄꯨꯡ 12 ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ICUꯗꯒꯤ ꯀꯧꯔꯛꯇꯣꯏꯅꯦꯕꯀꯣ